ꯑꯩꯁꯦ ꯑꯅꯤ ꯑꯍꯨꯝꯒ ꯊꯣꯛꯄ ꯌꯥꯔꯕ ꯑꯃꯅ ꯚꯤꯗꯤꯑꯣ ꯅꯝꯅꯕ ꯑꯃꯅ ꯏꯗꯤꯠ ꯇꯧꯅꯕ ꯑꯗꯨꯒ ꯑꯩꯅ ꯁꯣꯝꯗ ꯒꯦꯝ ꯁꯥꯟꯅꯔ ꯂꯩꯅꯕ ꯑꯔꯣꯏꯕꯤ ꯅꯨꯡꯉꯥꯏꯅꯦꯕ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯕꯅꯦ ꯑꯃꯅ ꯑꯩ ꯏꯁꯥꯁꯦ ꯃꯊꯛꯀ ꯊꯣꯛꯍꯜꯂꯒ ꯑꯁꯤꯗꯩꯁꯤꯗ ꯀꯣꯟ ꯐꯦꯡꯅꯕ ꯑꯣꯏꯍꯜꯂꯕ ꯑꯃꯅꯀꯣ ꯑꯗꯨꯒ ꯑꯩ ꯏꯁꯥꯁꯦ ꯑꯃꯅ ꯆꯛꯀ ꯁꯣꯝꯗ ꯆꯣꯡꯊꯣꯛꯍꯜꯂꯒ ꯁꯣꯝ ꯁꯥꯏꯗꯁꯤꯗ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯀꯩꯀꯥ ꯁꯦꯝꯅꯕꯒ ꯑꯣꯏꯍꯜꯂꯕ ꯊꯤ ꯅꯨꯡꯉꯥꯏꯅꯦꯕ ꯄꯄꯥꯒꯤ ꯇꯦꯕꯜꯁꯦ ꯁꯤꯗꯤ ꯃꯃꯥꯅ ꯌꯥꯝ ꯅꯥꯟꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯤꯍꯦꯗꯣ ꯁꯤꯠ ꯅꯥꯜꯂꯤꯍꯦ ꯁꯤꯗꯤ ꯊꯦꯡꯀ꯭ꯌꯨ ꯃꯃꯥꯒ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯑꯝꯇ ꯌꯦꯡꯖꯧꯁꯦ ꯅꯪ ꯀꯞꯄꯤꯗꯣ ꯐꯖꯕ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯐꯖꯕ꯭ꯔꯥ ꯀꯞꯄꯤꯗꯣ ꯑꯗꯨ ꯁꯔꯨꯛ ꯑꯦꯕꯤ ꯄꯥꯔꯛꯑꯣ ꯀꯞꯄꯨꯗꯅ ꯀꯞꯄꯣ ꯌꯦꯡꯉꯣ 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 ꯀꯞꯄꯨ ꯑꯩꯒ ꯕꯨꯛꯀꯤꯡ ꯑꯁꯤꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯒ ꯕꯨꯛꯇꯣ ꯅꯥꯕ ꯐꯅꯕ ꯇꯦꯁ ꯃꯌꯥꯝ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯤ ꯌꯥꯎꯕꯤꯔꯨꯁꯤ ꯂꯥꯛꯑꯣ ꯌꯥꯎꯕꯤꯔꯨꯁꯤꯔꯣ ꯅꯪꯁꯨ ꯀꯥꯞꯊꯣꯛꯁꯤꯔꯣ ꯑꯗꯨꯗ ꯍꯥ ꯀꯥꯞꯊꯣꯛꯁꯤꯔꯕ ꯏꯃꯥꯟ ꯁꯤꯃꯤꯁꯦ ꯀꯩꯅꯦꯕ ꯍꯥꯏꯌꯣ ꯃꯝ 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 Mama, mom, hayo. ꯃꯝ 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 ꯌꯥꯝ ꯍꯩꯔꯦ ꯌꯥꯝ ꯈꯪꯉꯦ very good very good thank you mama ꯍꯥꯏꯖꯔꯣ ꯃꯝꯁꯦ ꯄꯥꯟ ꯆꯥꯔꯒꯦꯀꯣ ꯑꯥꯎꯝ ꯑꯥꯎꯝ ꯅꯝ 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 ꯑꯥꯎ ꯍꯥꯎꯋꯤꯍꯦ ꯑꯃꯨꯛ ꯍꯜꯂꯣ ꯂꯥꯎ ꯑꯃꯨꯛ ꯍꯜꯂꯣ ꯂꯥꯎ ꯑꯁꯤ ꯁꯥꯟꯅꯔ ꯑꯗꯨꯝ ꯇꯨꯝꯒꯅꯤ ꯍꯜꯂꯣ ꯂꯥꯎ ꯀꯥꯏ ꯂꯥꯛꯏꯁꯤꯗꯤ ꯈꯪꯉ ꯃꯥꯜꯂꯤꯗꯣ very good ꯑꯕꯦꯝꯃ is very good ꯃꯃꯥ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯣ ꯃꯃꯥ ꯑꯝꯇ ꯀꯧꯔꯛꯎꯁꯦ ꯃꯃꯥ ꯑꯝꯇ ꯀꯧꯔꯛꯑꯣ ꯍꯥꯏꯕ Kino? ꯀꯧꯔꯛꯑꯣ Ay, nag-oro, hayo. ꯌꯥꯝ ꯑꯣꯏꯅ ꯂꯥꯛꯄ ꯀꯥꯟꯗ ꯌꯥꯋꯥꯅꯤ Ay, ꯃꯃꯥ nag-gali na. Abi, man, mama ko, wala. ꯃꯩꯇꯩꯔꯣꯟꯁꯦ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯂꯣꯟꯕ ꯃꯩꯇꯩꯔꯣꯟꯁꯦ Mama, ay, wala. Abi, baro, ay, nag-oro niya. ꯂꯥꯛꯑꯣꯅ ꯀꯧ ꯍꯥꯏꯕ Ay, ꯅꯉꯣꯟꯗ ako may hayo kayo. Mama ko, sige, ano ꯃꯃꯥ ꯑꯝꯇ ꯀꯧꯔꯛꯑꯣ ꯍꯥꯏꯕ ꯅꯉꯣꯟꯗ ꯃꯃꯥ ꯑꯕꯦꯝꯃꯁꯦ ꯑꯝꯇ ꯀꯧꯔꯛꯑꯣ ꯍꯥꯏꯕ ꯑꯕꯦꯝꯃꯗꯣ ꯑꯗꯨꯗꯣ ꯑꯕꯦꯝꯃꯗꯣ ꯁꯝꯖꯟꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯈꯪꯗ꯭ꯔꯣ ꯑꯩ ꯃꯩꯇꯩꯔꯣꯟꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯍꯥꯏꯅꯩ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅꯁꯨ ꯑꯩꯅ ꯑꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯦꯗꯅ ꯁꯦꯟꯇꯦꯟꯁ ꯑꯃꯅꯦꯕ ꯑꯕꯦꯝꯃ ꯂꯥꯛꯑꯣ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯑꯗꯨꯏꯗꯤ ꯃꯃꯥ ꯑꯝꯇ ꯀꯧꯔꯛꯑꯣ ꯍꯥꯏꯕꯅꯦꯕ ꯃꯃꯥ ꯅꯪ ꯑꯃꯨꯛ ꯑꯝꯇ ꯀꯧꯔꯛꯑꯣ ꯍꯥꯏꯕꯅꯦ ꯃꯩꯇꯩꯔꯣꯟꯁꯦ ꯑꯩ ꯉꯥꯎꯔꯦꯗ ꯑꯕꯦꯝꯃ ꯁꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯃꯃꯥ ꯃꯅꯥꯛ ꯆꯠꯄ ꯃꯃꯥꯅ ꯀꯧꯕꯗꯣ ꯌꯥꯔꯦ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤꯁꯦ ꯗꯣꯛꯇꯔ ꯃꯅꯥꯛ ꯆꯠꯂꯁꯤꯁꯦ ꯊꯣꯛ ꯗꯣꯛꯇꯔꯅ ꯀꯧꯕꯗ ꯆꯠꯂꯣ ꯂꯥꯛꯑꯣ ꯍꯥꯏꯗꯨ ꯈꯨꯕꯥꯛꯀ ꯑꯃꯨꯛ ꯈꯨꯖꯤꯜꯂꯛꯏꯁꯤꯅ ꯀꯩꯒꯤ ꯗꯣꯛꯇꯔꯅ ꯀꯧꯔꯤꯗꯣ ꯑꯥꯗ ꯁꯤ ꯑꯣꯏꯅ ꯄꯥꯝꯖꯔꯦꯅꯦ ꯃꯥ ꯁꯤꯁꯦ ꯁꯥꯟꯅꯔꯣ ꯁꯥꯟꯅꯔꯣ ꯍꯧꯖꯤꯛ ꯃꯃꯤ ꯍꯣꯏꯒꯤ ꯇꯦꯁ ꯇꯧꯅꯕ ꯑꯦꯁ ꯑꯥꯔ ꯑꯦꯜꯒꯤ ꯇꯤꯝ ꯂꯥꯛꯑꯦ ꯃꯈꯥꯗꯗꯣ ꯑꯦꯁ ꯑꯥꯔ ꯑꯦꯜꯒꯤ ꯇꯤꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯦꯛꯁ ꯔꯦ ꯂꯧꯕ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯃꯣꯏꯒꯤ ꯃꯣꯕꯥꯏꯜ ꯑꯣꯏꯕ ꯚꯦꯟꯁꯤꯗ ꯂꯥꯛꯑꯒꯀꯣ ꯑꯗꯨꯝ ꯌꯨꯝꯗ ꯂꯥꯛꯑꯒ ꯇꯦꯁ ꯇꯧꯕꯤꯕ ꯌꯥꯏꯑꯕ ꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯌꯨꯔꯤꯟ ꯍꯥꯟꯅ ꯂꯧꯔꯛꯑꯣꯕ ꯃꯣꯏ ꯑꯦꯛꯁ ꯔꯦ ꯂꯧꯕ ꯂꯥꯛꯄꯤꯕ ꯃꯤ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏꯅꯃꯛ ꯄꯤ ꯄꯤ ꯏ ꯀꯤꯠ ꯂꯤꯠꯂꯦꯗꯅ ꯑꯗꯨꯒ ꯇꯧꯔꯒ ꯂꯥꯛꯄꯤ ꯁꯦꯐꯇꯤ ꯃꯦꯖꯔꯁ ꯐꯖꯅ ꯐꯣꯂꯣ ꯇꯧꯋꯦ ꯃꯈꯣꯏꯒꯤ ꯂꯥꯛꯄꯁꯤꯡꯁꯤꯁꯨꯀꯣ ꯑꯗꯨꯒ ꯌꯥꯝ ꯐꯖꯅꯁꯨ ꯇꯧꯕꯤ ꯃꯣꯏꯒꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯃꯤꯁꯦ ꯍꯧꯖꯤꯛ ꯁꯣꯂꯤꯠ ꯐꯨꯗ ꯆꯥꯕ ꯉꯝꯃꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯥꯔꯤꯕ ꯍꯦꯟꯖꯥꯡ ꯀꯩꯀꯥ ꯃꯌꯥꯝꯁꯤꯡꯁꯦ ꯀꯅꯥꯅꯣ ꯍꯪꯕꯗꯣ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗ ꯀꯩꯀꯩ ꯂꯧꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯁꯦ ꯂꯣꯏꯅꯃꯛ ꯍꯥꯟꯅꯗꯤ ꯗꯥꯏꯠ ꯀꯛꯑꯝꯕꯅꯦꯕ
ꯍꯧꯖꯤꯛꯁꯦ ꯑꯂꯨꯒꯨꯝꯕ ꯑꯗꯩꯗꯤ ꯈꯥꯃꯦꯟꯁꯤꯟꯒꯨꯝꯕ ꯁꯤꯟꯕꯗꯤ ꯀꯛꯇ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯃꯗꯣ ꯈꯔ ꯆꯥꯔꯣꯅ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯆꯥꯔꯦ ꯑꯗꯨꯒ ꯑꯀꯟꯕ ꯌꯥꯝ ꯀꯟꯕꯗꯤ ꯆꯥ ꯉꯝꯗ꯭ꯔꯤꯕ ꯄꯦꯠꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯁꯦ ꯍꯧꯒꯠꯂꯛꯑꯕꯣ ꯍꯧꯒꯠꯂꯛꯑꯕꯣ ꯆꯥ ꯍꯧꯒꯠꯂ ꯌꯨꯡꯈꯠꯂ ꯂꯦꯞꯈꯠꯂꯛꯏꯅꯦ ꯍꯣꯏ ꯏꯁ ꯉꯥꯛꯇꯪꯈꯛ ꯇꯨꯝꯕ ꯏꯁ ꯅꯣꯛꯇꯅꯒ ꯇꯧꯏꯖꯦ ꯅꯨꯡꯉꯥꯏꯖꯔꯕꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯕꯦꯝꯃꯒ ꯑꯩꯒꯒꯤ ꯕꯔꯊꯗꯦꯁꯦ ꯕꯔꯊꯗꯦꯠꯁꯦ 10 days ꯈꯛꯇꯅꯦ ꯒꯦꯞꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯀꯣꯚꯤꯠ ꯅꯥꯕ ꯑꯩꯈꯣꯏ ꯃꯝꯃꯤ ꯕꯦꯝꯕꯦꯝ ꯂꯩꯕ ꯀꯥꯟꯗ ꯄ꯭ꯔꯣꯇꯦꯛꯇꯤꯞ ꯃꯦꯖꯔꯁ ꯃꯌꯥꯝ ꯂꯧꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯀꯥꯟꯗꯁꯨ ꯂꯧꯕꯤꯌꯨ ꯍꯧꯖꯤꯛ ꯅꯣꯡꯃꯗ ꯄꯣꯖꯤꯇꯤভ ꯀꯦꯁꯦꯁꯁꯦ 1000 ꯑꯕꯞ ꯂꯥꯛꯑꯕꯅꯤꯅꯀꯣ ꯌꯥꯝ ꯊꯤꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯧꯖꯤꯛꯁꯦ 10 days ꯑꯃꯨꯛ ꯑꯦꯛꯁꯇꯦꯟ ꯇꯧꯔꯦꯗꯅꯀꯣ ꯑꯗꯨꯁꯨ ꯀꯝꯄ꯭ꯂꯤꯠ ꯀꯥꯔꯐ꯭ꯌꯨ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯅ ꯃꯌꯥꯝ ꯁꯤ ꯃꯅꯨꯡꯁꯤꯗ ꯃꯄꯥꯟ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯌꯥꯔꯤꯈꯩ ꯇꯧꯕꯤꯔꯨꯔꯅꯨ ꯍꯟꯗꯛꯀꯤ 10 daysꯁꯤꯅ ꯗꯤꯁꯥꯏꯗꯤꯡ ꯑꯣꯏꯗꯣꯏꯅꯦ ꯍꯧꯖꯤꯛ ꯅꯣꯡꯃꯗ ꯃꯤ 10 10 ꯁꯤꯒꯠꯂꯛꯄ ꯊꯥ ꯑꯃꯗꯗꯤ ꯃꯤ ꯀꯌꯥꯅꯣ ꯌꯦꯡꯉꯣ ꯃꯅꯤꯄꯨꯔꯒꯤ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯤꯗ ꯃꯤ ꯊꯝꯃꯛꯑꯕꯅꯦꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡꯒꯤ ꯁꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯀꯟꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯁꯤ ꯗꯦꯠ 17ꯅꯦꯕ ꯑꯣꯜꯃꯣꯁ ꯀꯩꯅꯣ 15 days ꯁꯨꯔꯦꯕꯀꯣ ꯕꯦꯝꯕꯦꯝ ꯄꯣꯖꯤꯇꯤቭ ꯑꯣꯏꯕꯗꯒꯤ ꯗꯣꯛꯇꯔꯅꯕꯨꯗꯤ ꯀꯩꯁꯨ ꯂꯧꯅꯕꯒꯤ ꯆꯥꯟꯁꯁꯤ ꯌꯥꯝ ꯅꯦꯝꯃꯦ ꯍꯥꯏꯅ ꯍꯥꯏꯔꯕꯅꯦ ꯑꯗꯨꯏꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯁꯦꯐꯇꯤ ꯃꯦꯖꯔꯁꯤꯡꯗꯨꯗꯤ ꯍꯥꯟꯅ ꯂꯧꯕ ꯑꯗꯨꯝ ꯂꯧꯕꯅ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯦꯅꯤꯇꯥꯏꯁ ꯑꯃꯨꯛ ꯇꯧꯔꯨꯏ Papa! Very nice 하이네 Papa very good 하요 Very good, very good. From the heroes. 시나 시기 마텔 깡고우지 아이는 ngꯧꯕꯅꯤ ꯈꯥꯏ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯑꯕꯦꯝꯃꯁꯨ ꯁꯤ ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯔꯦ ꯃꯁꯤ ꯑꯁꯦꯡꯕ ꯌꯨꯈꯥꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯆꯨ ꯌꯥꯝꯕꯩꯔꯣ ꯈꯪꯗꯦ ꯑꯩꯅ ꯃꯆꯨꯗꯣ ꯈꯔ ꯌꯥꯝ ꯍꯥꯞꯆꯤꯟꯗꯧꯕ ꯀꯥꯎ ꯈꯥꯕꯤ ꯇꯥꯏꯞ ꯇꯧꯋꯦ ꯆꯥꯕ ꯌꯥꯗꯕꯗꯤ ꯅꯠꯇꯦꯕ